다 바이콘바 낭디 안 파자이 해 보르시 낭 어디 얌 빡까니 해 아도 다 바이콘바 와마 하이게네 호렌 까이곤바 미 파게 하이라디 아코이 빠붕 파한 야르고 낭 오이나 레오가다바 무시 응앙이지 잘람다이다 아야 마우시디 마삭 파자이 해 파자이 샤동 보시디 누비 티바 해이네 바보아 아이 마tung 만나 아무 tꯧ자로 마tung 만나 tꯧ자로 해시 까야락디 추데 애기 사세 트리트먼 암타 tꯧ세 에 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯅꯥꯛꯇ ꯗꯣꯛꯇꯔ ꯐꯥꯎꯕ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯀꯩꯒꯤ ꯌꯦꯡꯗꯣꯏꯕ ꯑꯩꯈꯣꯏ ꯑꯒꯥꯅ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏꯌꯦ 이뱀마 난 아이씨를 야라브라 하여 아이씨를 야라브라 ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯣ ꯅꯪ ꯆꯠꯈ꯭ꯔꯣꯗ ꯄꯥꯏꯈꯣꯝꯕ ꯅꯪ ꯆꯠꯈ꯭ꯔꯣ 이붕아 아이기 이모식이 마토아이시부 간마 ngamaroidro nang nadukko ina doktor wairaga himaugi tawaisibu kanma ngamaroi haibro 대마 에이디 마코에니시 마붕 마찬네네 얌짬나 칸도우레 아두가 마코에니디 아이코이다 남 탁다우라가 레르메네 바이비마 낭부 이빠는 얌나 타전나 탐네 레카이나 붕친 나트라디 낭 윰빰빰 레이트라브라 과스 짜노 알가 숨차이 ꯀꯩꯅꯣ ꯃꯤ ꯆꯤꯟꯗꯩ ꯀꯟꯊꯣꯛꯏꯗꯨꯕꯣ 어이 능 과스 짜노 알가 깨라 나이그라 ꯆꯤꯟꯖꯥꯛꯄꯨ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ 어이 파트부 진작도 짜노 하나 하나나 하라브 나트로 ಚಾನಿಂಬ ꯆꯤꯟꯖꯥꯛꯇꯤ ꯆꯥꯕ ꯇꯥꯕ 아두 이디 푸다 ꯃꯁꯤ ꯑꯩꯉꯣꯟꯗ가 ꯊꯥꯏꯅꯦ 어이 타바나 띠근니 쇼두시 ꯁꯨꯅꯦ ꯉꯝꯃꯗꯤ ꯁꯨꯅꯦ 쇼리두디 ꯃꯁꯤ 이마 너 어떻게 아유 이자비 ꯅꯪ ꯀꯩꯗꯧꯏ ꯕꯥꯃꯣꯟ ꯑꯣꯏꯅ ꯄꯣꯛꯑꯝꯃꯤꯅꯣ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤꯅꯣ ꯑꯗꯨ ꯑꯣꯏꯒꯅ ꯊꯣꯛꯆꯤꯟ ꯊꯣꯛꯑꯒ ꯀꯩ ꯂꯥꯛꯄꯅꯣ ꯌꯦꯡꯉꯁꯤꯔꯣ ꯃꯗꯨꯗ ꯑꯐꯕ ꯑꯝꯇ ꯂꯥꯛꯑꯣꯏ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯆꯪꯅꯔꯣꯏ ꯑꯩꯅ ꯏꯟꯇꯔꯟ ꯄꯨꯔꯤꯁꯤꯁꯨ ꯇꯣꯛꯑꯣ ꯍꯥꯏꯔꯛꯑꯅꯤ ꯏꯕꯥꯅꯤ ꯁꯨꯡꯎꯟ ꯎꯅꯕ ꯐꯪꯉꯔꯣꯏ ꯑꯣ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯗꯣꯏ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯇꯣꯛꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯣ ꯁꯨꯝ ꯈꯟꯅꯩꯅꯤ ꯀꯩꯅꯣ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯒꯅꯅꯦ ꯊꯥꯡꯔ ꯁꯣꯔꯤꯔ ꯑꯃ ꯄꯨꯔ ꯂꯥꯛꯑꯣ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯊꯤꯟꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯊꯤꯜꯂꯒ ꯁꯤꯗꯣꯏꯕ ꯅꯪꯁꯤ ꯂꯥꯏꯔꯤꯛꯁꯨ ꯐꯅ ꯍꯩꯔꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯑꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯉꯤꯈꯩꯗꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ